Magi magun kanana sukhangloi dali faw khangdabani masagi lohongbagi amadi dali gi lohongbagi thabak mayamse fail oiba tarina mathayam sabani itai magi mamangda uthoktabagi wani business kaya pulliba partner singna sawba horaklabani madu mayamdo menkhatnaba mahak hojik thabak chatpa horani masidane aina nang amu chenjin ba haibase ngayak sawrasu hongba budi hongbini adubu tabak soiradi mahi saunarakani adagi maching phatabanina tamosu mingonda thina ngangluni adaidi yiknarakani yamlui Julie na dapna kumlai hoida kona tatna chense ai kaisu ngai ngamdaba tawde ko nangna unasi haibadugi ngaibani aina unasi haidusu chenbeni adubu tamogi amu khalubada ngamaktre chahi ani muk laikise hai ama tangkak laise ani ri ngamoi ko as hoi ado ai changlage chango phone thamna kre Roger di Julie mamangda sawba ngamjadabagi sawdabani phone du thamkraba matung isau langami khangni chakamta charoida kaubaga khumloi adum tumma lege airport ta chatkiba mayam dusu ngayak lairaga loina halaknarame hek lakpaga Jacob na Leiki bro William na hoi boss Leiki bani Jacob na makata na hairei pare noi khara lehoro well aikoi khara office chache William na funny boss ningti sanasu magi kada changlaktuna dress honglami mataroi ama watpaduda phone tawjarai Julina bye ningti sanana ibe mapukphata melodo nang yaudabagi yam nungaitana chatkre Julina makata na kumlai aisu nungaite bye ado ngasise thawai amna nungaite mapi ira chelai makoldi thokhanda tumina laikre ningti sanana hanglai kaidawragi Julie walot kano sengna ayo Julie na kumlai ngarangse Roger aikoini unase hainabani aishu ngairaga maklak pidre hoi thabak chilamgani natraga da Jacob na yaramdabasu yai adugi laktaba oiramni kuina dumaina sorokta ngaibado ayam ikairasu nungshiba mabu unarani khanduna adu ngaijai phone su tawbirakte aina tawgadabasu mayamba leiramadi khanduna tawrudre yumda changlakpada amuk dadana fure adusu nungshiba magi damak chai chabani khandoe ngashina amuk melona thinba yawbiyo haibada aina sawganu bai ai farak tare haikibani melona su kari khalamgani adukluna tinaraga adusu farak tabagi nate Roger na ngarang tamona thabak matang thabagi farak tare ngasise masu melo thinba yawaroi aishu yawaranu unasi haibani ngasisu lep kai lepuraga lakpidre kari di hairuni asu koina nusinarakpase ai mana haiba induna dum lakpane ngasisu tamona fuge tawbada imana khame ai sikro hai ai nungta imungi wari saadabane adubu ningte ai tasengna ya ware Roger do ai warau nu khara tambiu ai phone pairoi maga mu hana pau phaunararoi ningti nangak na kumlai kaino Julie nang haidubu kaino madu yaroye se kapkano ai nei rishidi aina pana basengani Julie na kapna hairei ningte nungshirabi ai gita noida fau ai walotuna lakpane maramdi ai gi nungshibana henkibana nangi husband Jacob to ai di hanadagi khange Roger na hairakre adugi mamangdagi su ai di ma kanano khange adu hairaga Julie du pena kapthorai ningti sanana Julie kapkano ai nungaite base haujikti hairo walot kano Julie na kapna dadana ai Jacob ki manau paga nungshinai kangkre aduna ai leifam chapam khangje kaya wana China se kangko haibano ai khangbo ware ningti sana wahi du tabada nungai jaram de maram du khangdrabasu ado kaigino tamose noi dadana yadriba Julie na makata na kumlai aikoi bachogi machane Rahul haido aigi su ibung ne nang ai warau nuko adu hairaga Julie hik kapthorai ningti sanana ngakna kare
ꯗꯥ ꯔꯥꯍꯨꯜꯗꯣ ꯅꯣꯏ ꯕꯥꯆꯧꯒꯤ ꯃꯆꯥꯅꯦꯕ? ꯍꯣꯏ, ꯗꯥ ꯔꯥꯍꯨꯜꯅ ꯑꯩꯒ ꯅꯪꯒ ꯇꯤꯟꯅꯩ ꯂꯣꯏꯅ ꯈꯪꯕꯅꯦ. ꯑꯩꯅꯁꯨ ꯅꯣꯏꯗ ꯀꯔꯤꯃꯠꯇ ꯍꯥꯏꯗꯣꯛꯇꯕꯅꯦ. ꯑꯗꯨꯒ ꯗꯥ ꯔꯥꯍꯨꯜꯗꯣ ꯆꯦꯛꯀꯣꯞꯅ ꯍꯥꯠꯄꯅꯤ ꯍꯥꯏꯕꯁꯤꯗꯤ ꯂꯣꯏꯅ ꯈꯪꯉꯦ. ꯕꯥꯆꯧꯅ MLA ꯑꯣꯏꯖꯔꯕꯁꯨ ꯃꯆꯥꯗꯣ ꯀꯥꯏꯅꯕꯒꯤ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯇꯕꯅꯦ. ꯑꯗꯨꯕꯨ ꯃꯆꯥꯅ ꯐꯠꯂꯨꯗꯕꯅꯤꯅ ꯀꯩꯁꯨ ꯇꯧꯕ ꯉꯝꯖꯗꯦ. ꯃꯁꯤꯗ ꯑꯩꯅ ꯑꯃꯨꯛ ꯌꯨꯝꯗꯨꯒꯤ ꯃꯧ ꯑꯣꯏꯔꯛꯄ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯑꯍꯜꯒꯩꯅ ꯑꯝꯇ ꯌꯥꯔꯛꯑꯔꯣꯏ. ꯅꯪꯒꯤ ꯂꯨꯍꯣꯡꯕ ꯐꯥꯎ ꯆꯠꯀꯦ ꯌꯥꯗꯦ. ꯑꯩꯅ ꯅꯝꯗꯅ ꯂꯥꯛꯑꯒ ꯅꯣꯏꯗ ꯂꯩꯈꯤꯕꯅꯦ. ꯌꯨꯝꯗ ꯍꯜꯂꯛꯄꯗ ꯆꯩꯁꯨ ꯌꯥꯝꯅ ꯆꯥꯏ, ꯈꯣꯟꯊꯤꯁꯨ ꯌꯥꯝ ꯆꯥꯏ. ꯅꯤꯡꯊꯤꯁꯅꯥꯁꯨ ꯀꯞꯊꯣꯔꯛꯏ. ꯑꯗꯨ ꯋꯥꯕ ꯆꯩꯅꯥ ꯃꯌꯥꯝꯗꯣ ꯅꯍꯥꯟꯒꯩ ꯅꯇꯣꯝꯇ ꯑꯣꯝꯗꯨꯅ ꯆꯥꯛꯂꯤꯕꯅꯤꯀꯣ. ꯖꯨꯂꯤꯅ ꯀꯞꯅ ꯀꯞꯅ ꯑꯩ ꯔꯣꯖꯔꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ. ꯅꯈꯣꯏ ꯑꯅꯤꯕꯨꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤ. ꯌꯨꯝꯒꯤ ꯑꯍꯜꯁꯤꯡꯗꯒꯤ ꯅꯈꯣꯏ ꯑꯍꯨꯝꯅ ꯍꯦꯜꯂꯦ ꯅꯨꯡꯁꯤꯕ. ꯅꯤꯡꯊꯤꯁꯅꯥꯅ ꯍꯥꯏꯔꯛꯏ. ꯖꯨꯂꯤꯅ ꯅꯤꯡꯊꯤ, ꯅꯪꯁꯨ ꯋꯥꯔꯧꯅꯨꯀꯣ. ꯔꯣꯖꯔꯗꯣ ꯍꯧꯖꯤꯛꯇꯤ ꯃꯁꯥꯁꯨ ꯃꯇꯤꯛ ꯆꯥꯔꯕꯅꯤꯅ ꯑꯐꯕ ꯅꯨꯄꯤ ꯑꯃ ꯂꯥꯛꯈꯤꯅꯤ ꯍꯥꯏꯕꯤꯌꯨ. ꯑꯩꯗꯤ ꯃꯇꯤꯛ ꯆꯥꯗ꯭ꯔꯦ. ꯅꯤꯡꯊꯤꯁꯅꯥ ꯀꯞꯅ ꯀꯞꯅ ꯃꯗꯨ ꯌꯥꯔꯣꯏꯌꯦ ꯖꯨꯂꯤ, ꯑꯗꯨꯃꯥꯏ ꯍꯥꯏꯅꯣ. ꯑꯩ ꯊꯝꯃꯒꯦ ꯅꯤꯡꯊꯤ. ꯖꯨꯂꯤ ꯀꯞꯅ ꯀꯞꯅ ꯐꯣꯟꯗꯨ ꯐꯠ ꯀꯛꯊꯠꯂꯤ. ꯁꯤꯝꯗꯨ ꯂꯧꯊꯣꯛꯂꯒ ꯀꯞꯅ ꯀꯞꯅ ꯊꯨꯗꯦꯛꯏ. ꯅꯤꯡꯊꯤꯁꯅꯥꯅ ꯑꯃꯨꯛ ꯀꯣꯜ ꯇꯧꯕꯗ ꯅꯣꯠ ꯔꯤꯆꯦꯕꯜ ꯍꯥꯏꯔꯛꯏ. ꯄꯟꯊꯕ ꯂꯩꯇꯅ ꯔꯣꯖꯔꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯥꯛꯏ. ꯅꯥꯎ, ꯇꯥꯕ꯭ꯔꯣ ꯅꯥꯎ? ꯔꯣꯖꯔ ꯇꯧꯁꯤꯟꯅꯒꯦ ꯈꯟꯕꯅꯤ. ꯑꯗꯨꯕꯨ ꯃꯇꯩꯃꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯄꯗ ꯐꯨꯛ ꯍꯧꯒꯠꯂꯒ ꯊꯣꯡꯗꯨ ꯍꯥꯡꯏ. ꯏꯇꯩꯃ, ꯀꯩꯗꯧꯔꯒꯦ? ꯅꯤꯡꯊꯤꯁꯅꯥ ꯄꯥꯎꯗꯨ ꯇꯝꯗ꯭ꯔꯤꯉꯩꯗ ꯄꯦꯟꯅ ꯀꯞꯊꯣꯔꯛꯏ. ꯔꯣꯖꯔꯅ ꯉꯛꯅ ꯏꯇꯩꯃ, ꯀꯩꯗꯧꯔꯒꯦ? ꯅꯤꯡꯊꯤꯁꯅꯥ ꯀꯞꯅ ꯀꯞꯅ ꯅꯪ ꯖꯨꯂꯤꯒ ꯀꯥꯏꯅꯕ ꯌꯥꯔꯣꯏꯌꯦ. ꯔꯣꯖꯔꯅ ꯍꯥꯏꯔꯛꯏ. ꯏꯇꯩꯃ, ꯑꯩꯗꯤ ꯀꯩꯗꯧꯕꯩ ꯖꯨꯂꯤꯒ ꯀꯥꯏꯅꯗꯣꯏꯅꯣ? ꯅꯤꯡꯊꯤꯁꯅꯥꯅ ꯃꯅꯥꯎꯗ ꯃꯨꯟꯅ ꯌꯦꯡꯖꯩ. ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯏ. ꯑꯋꯥꯕꯗ ꯁꯔꯨꯛ ꯑꯣꯏꯖꯔꯛꯂꯕ, ꯃꯤꯉꯣꯟꯗ ꯅꯣꯡꯃꯇꯁꯨ ꯂꯥꯟꯖꯗ꯭ꯔꯕ ꯅꯪꯁꯦ, ꯅꯪꯒꯤ ꯅꯐꯝꯗ ꯏꯁꯣꯔꯅ ꯁꯤꯜꯂꯤꯕ ꯂꯤꯂꯥ ꯃꯌꯥꯝꯁꯤꯕꯨ ꯑꯩ ꯌꯦꯡꯕ ꯉꯝꯗ꯭ꯔꯦꯅꯦ. ꯆꯠꯂꯣ, ꯍꯧꯖꯤꯛꯃꯛ ꯖꯨꯂꯤ ꯄꯨꯔꯛꯑꯣ. ꯃꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯅ ꯌꯥꯗ꯭ꯔꯁꯨ ꯁꯤꯗ ꯍꯣꯡꯁꯤ. ꯔꯣꯖꯔꯗꯤ ꯈꯪꯗꯕꯅꯤꯅ ꯃꯀꯣꯛꯇꯨ ꯍꯣꯠꯂꯒ ꯍꯥꯏꯔꯛꯏ. ꯃꯈꯣꯏ ꯐꯦꯃꯤꯂꯤꯗꯤ ꯑꯔꯥꯏꯕꯅꯦ ꯏꯇꯩꯃ. ꯑꯩꯈꯣꯏꯒꯤ ꯑꯃꯗꯨꯅꯦ ꯕꯦꯔꯥꯁꯦ. ꯅꯤꯡꯊꯤꯁꯅꯥ ꯃꯄꯤꯗꯨ ꯇꯩꯊꯣꯛꯂꯒ ꯅꯣꯏ ꯇꯥꯃꯣꯒꯤ ꯑꯣꯏꯔꯗꯤ ꯑꯩꯅ ꯍꯥꯏꯅꯒꯦ. ꯑꯩꯅ ꯍꯥꯏꯕꯗ ꯃꯍꯥꯛ ꯌꯥꯗꯕ ꯂꯩꯔꯣꯏ. ꯔꯣꯖꯔꯅ ꯍꯥꯏꯔꯛꯏ. ꯄ꯭ꯔꯤ ꯄꯥꯋꯔꯗꯤ ꯏꯇꯩꯃꯅ ꯄꯥꯏꯔꯝꯃꯤꯅꯦ. ꯅꯤꯡꯊꯤꯁꯅꯥ ꯃꯅꯥꯎꯒꯤ ꯀꯥꯗꯨꯗ ꯆꯪꯂꯛꯏ. ꯂꯥꯛꯑꯣ, ꯏꯇꯩꯃ ꯋꯥ ꯍꯥꯏꯒꯦ. ꯔꯣꯖꯔꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯃꯇꯩꯃꯒꯤ ꯃꯅꯥꯛꯇ ꯐꯝꯃꯤ. ꯀꯩꯗꯧꯔꯒꯦ ꯏꯇꯩꯃ? ꯅꯤꯡꯊꯤꯁꯅꯥꯅ ꯇꯞꯅ ꯅꯪꯅ ꯅꯣꯏ ꯇꯥꯃꯣꯒꯤ ꯃꯔꯝꯗ ꯇꯥꯛꯄꯤꯈꯤꯕ ꯇꯝꯕꯤꯈꯤꯕ ꯃꯌꯥꯝꯗꯣ ꯑꯩꯁꯨ ꯋꯥꯔꯤ ꯑꯃ ꯂꯤꯕꯤꯒꯦ. ꯔꯣꯖꯔꯅ ꯍꯔꯥꯎꯅ ꯌꯥꯏ ꯏꯇꯩꯃ, ꯀꯩ ꯋꯥꯔꯤꯅꯣ? ꯔꯣꯖꯔꯅ ꯌꯥꯝ ꯇꯥꯅꯤꯡꯅ ꯋꯥꯔꯤꯗꯨ ꯉꯥꯏꯖꯔꯤ. ꯑꯗꯨꯕꯨ ꯅꯤꯡꯊꯤꯁꯅꯥꯗꯤ ꯊꯋꯥꯏ ꯅꯨꯡꯉꯥꯏꯖꯔꯝꯗꯦ. ꯋꯥꯔꯤꯗꯨ ꯍꯥꯏꯗꯣꯛꯇꯕꯗꯤ ꯌꯥꯗꯕꯅꯤꯅ ꯅꯤꯡꯊꯤꯁꯅꯥꯅ ꯇꯞꯅ ꯍꯥꯏꯔꯛꯏ. ꯅꯣꯏ ꯇꯥꯃꯣ ꯀꯤꯕꯗꯣ ꯍꯧꯖꯤꯛꯇꯤ ꯅꯪꯁꯨ ꯄꯥꯈꯪ ꯐꯥꯔꯦ. ꯀꯤꯔꯅꯨ ꯍꯥꯏꯕꯗꯤ ꯅꯠꯇꯦ. ꯅꯁꯥ ꯃꯇꯤꯛ ꯆꯥꯔꯦ, ꯌꯨꯝ ꯀꯩ ꯄꯥꯟꯕ ꯌꯥꯔꯦ ꯍꯥꯏꯕꯅꯦ. ꯔꯣꯖꯔꯅ ꯃꯈꯥ ꯇꯥꯔꯛꯏ. ꯑꯗꯨꯒꯤ ꯑꯣꯏꯔꯗꯤ ꯍꯣꯏ ꯏꯇꯩꯃꯅꯕꯨ ꯌꯥꯔꯗꯤ ꯑꯩꯁꯨ ꯅꯨꯄꯤ ꯊꯤꯔꯒꯦ. ꯅꯤꯡꯊꯤꯁꯅꯥꯅ ꯈꯨꯝꯂꯛꯏ. ꯉꯁꯤꯗꯤ ꯑꯩ ꯖꯨꯂꯤꯒꯤ ꯈꯟꯕꯗ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ. ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯃꯥꯅ ꯀꯌꯥꯗ ꯋꯥꯅ ꯂꯩꯔꯝꯒꯅꯤ. ꯔꯥꯍꯨꯜ ꯍꯥꯏꯕꯗꯣ ꯑꯇꯩ ꯀꯅꯥꯁꯨ ꯑꯣꯏꯔꯝꯗ꯭ꯔꯦ. ꯖꯨꯂꯤꯒꯤ ꯕꯥꯆꯧꯒꯤ ꯃꯆꯥꯅꯨꯄꯥ ꯑꯣꯏꯔꯝꯃꯦ. ꯔꯣꯖꯔꯅ ꯉꯛꯅ ꯃꯇꯩꯃꯗ ꯌꯦꯡꯂꯛꯏ. ꯀꯔꯤ? ꯅꯤꯡꯊꯤꯁꯅꯥꯅ ꯃꯥꯅꯦ, ꯑꯩꯁꯨ ꯉꯁꯤꯗ ꯈꯪꯗ ꯉꯥꯏꯔꯤ. ꯑꯗꯨꯕꯨ ꯃꯄꯥꯆꯧꯅꯗꯤ ꯃꯆꯥꯗꯣ ꯐꯠꯇꯕꯅꯤꯅ ꯂꯩꯈꯤꯗ꯭ꯔꯕꯁꯨ ꯀꯩꯁꯨ ꯇꯧꯕ ꯉꯝꯖꯗꯦ. ꯍꯥꯏꯕꯗꯤ ꯅꯣꯏ ꯇꯥꯃꯣꯅ ꯍꯥꯠꯄꯅꯤ ꯈꯪꯂ ꯃꯥꯜꯂꯦ. ꯑꯗꯨꯅ ꯅꯪ ꯇꯥꯃꯣꯁꯦ ꯃꯈꯣꯏꯒꯤꯗꯤ ꯌꯦꯛꯅꯕꯅꯦ. ꯐꯅ ꯐꯠꯇ꯭ꯔꯕꯁꯨ ꯃꯤꯒꯤꯁꯨ ꯃꯆꯥꯅꯤ, ꯃꯕꯨꯡꯅꯤ. ꯑꯩꯒꯤ ꯂꯨꯍꯣꯡꯕ ꯐꯥꯎꯕ ꯆꯠꯈꯤ ꯌꯥꯗꯦ ꯍꯥꯏ. ꯃꯥꯅ ꯅꯝꯗꯅ ꯂꯥꯛꯄꯅꯤ ꯍꯥꯏ. ꯄꯣꯛꯃꯤꯟꯅꯕ ꯃꯕꯨꯡꯅꯁꯨ ꯐꯨꯕ ꯆꯩꯕ ꯇꯧꯏ ꯍꯥꯏ. ꯃꯃꯥꯅꯁꯨ ꯌꯥꯝ ꯆꯩ ꯍꯥꯏꯅꯦ. ꯉꯔꯥꯡꯗꯣ ꯃꯦꯂꯣꯗꯤꯅ ꯂꯥꯛꯑꯣ ꯍꯥꯏꯕꯗ ꯐꯔꯛ ꯇꯥꯅꯤ ꯍꯥꯏꯔꯛꯏ. ꯃꯥꯗꯣ ꯅꯪꯒ ꯎꯅꯖꯅꯤꯡꯕꯒꯤ ꯑꯣꯏꯔ ꯃꯥꯜꯂꯦ. ꯉꯁꯤꯁꯨ ꯅꯪꯅ ꯎꯅꯁꯤ ꯍꯥꯏꯔꯒ ꯉꯥꯏꯔꯒ ꯂꯥꯛꯄꯤꯗ꯭ꯔꯦ ꯍꯥꯏ. ꯑꯩꯒ ꯃꯦꯂꯣꯗꯤꯒ ꯅꯪꯒ ꯑꯩꯈꯣꯏ ꯑꯍꯨꯝ ꯅꯨꯡꯁꯤꯕꯒꯤ ꯋꯥꯐꯝꯁꯦ ꯂꯣꯠꯄꯅꯦ. ꯉꯁꯤꯗꯤ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯀꯞꯂꯒ ꯇꯝꯂꯝꯃꯤ. ꯃꯥꯒꯤ ꯋꯥꯈꯜ ꯀꯥꯎꯊꯣꯛꯑꯣ. ꯅꯪ ꯃꯇꯤꯛ ꯆꯥꯕꯤ ꯑꯃ ꯌꯦꯡꯈ꯭ꯔꯣ ꯍꯥꯏꯔꯝꯃꯦ. ꯔꯣꯖꯔ ꯖꯨꯂꯤꯕꯨ ꯅꯨꯡꯁꯤꯔꯁꯨ ꯃꯊꯧꯅꯥ ꯂꯩꯔꯨꯗꯕꯅꯤ. ꯃꯇꯩꯃꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯃꯍꯥꯛ ꯖꯨꯂꯤꯕꯨ ꯈꯪꯅ ꯅꯨꯡꯁꯤꯔꯛꯏ.
Kainarani khanbadagi thauna leirakpagum. Ai ngamloi maga kainaba. Maga kaina dau saruk ai sikibana pai. Ningti sanana. Now, adumai haino. Hojik Julie gi phone number do chatrabani. Karina fani khalo. Mabu yumsida pora o ngasima. Roger na fuk hogalaga. Nongmata makoi yumgi awa nungai su hairakte tamlakte. Ai su hanglude. Aduna ai su kaya tamlude. Ningti sanana. Adubuna Julie na di nangse Jacob ki manaw ni haiba hanandagi khangi. Nafam da khangsina da basabagi ni hai. Aduna makoi imung na nangse sungya yade hai. Makoi na Julie bu inthoklasu kaishu kaide. Yumsida nungai na laiminaraga loire. Roger na makata na hairei. Chengani ngasima mayungi mina yadrasu nupa oiriba khoina haijafam thokpane. Haijagani yartrifau. Tamogi machingdo aina amuk mahut silani. Ningti sanana. Chalo now. Tamo halakjingida porao. Nupi du da porao. Aina thokpa themlage. Roger na hairei. Hoi tema. Roger na matay magi makong suklam maga pantha balaitana prap chatnaba honarai. Guard amana. Roger, kaidano. Mathakta gi ningthi sanana. Aina yaba pibani. Ningthi sanagi wahai duda guard sing du tumin leinei. Roger gi lambi thadok lami. Sarang da leirakpa kai adu ngasidi mathongna maringjen amaga loinana yumdudagi thoklai. Matai mana hairakpadu thabudi thajai adubu masana he khangningbak phawbana phone da lawtolaga Julie da call tawrai. Adubu not reachable hairakpadagi mahak car du khara kantakna thorai. Ngaihaki matung Julie hoigi laikai da yaurai. Mafam amada khamlaga mahak Julie hoigi konthongdu yengladuna adum lei. Pungdi sum hauki somdana Jacob tu mayumda halai. Mahak na halakpadu ubada ningthi sanadu ningthi zana keraduna mafi anan basetlaga ising glass ama puraga changlai. Ningthi sanana. Tamo ising. Jacob ising du laujingaida magi loina bida yengjai. Aduga ising glass du lauraga. Aibu ising take haikibro. Ningthi sana nokmi oinara mapuroi bada yengjai. Haidrasu waramani na porakpani. Thaklaroi thakni. Adu hairaga ising du thai. Thakpa loiraga glass tu table da thammi. Aikoi naw leiba natro. Leite. Jacob ngakna ningthi da yenglai. Kai chakraba. Mi pakhang ne. Hoine pakhang pharasu mana chatpado senadaba yadene nangbo. Aina Julie pusila ona thakibane. Kare. Ningthi sana lukthakre. Tamo pap chengadaba thabakti tawroise. Makoi ani kainabagi maijaktuna aikoi da oina pap soidana pugani. Makoi ani su tungda kari thokani tamba ngamde. Jacob sagolai. Kaino nang na haido ha. Kanagi pamno. Makoi ani kaino haikibro. Somda ai thabak mayam se chinbagi partner mayam na saunarabane. Adu tapna ingna chawna hongbi ge haibane. Noina dilana khalamgani. Aina isagi luhongba pau. Chawna hongjibado thabak na yadabagine. Ningthi sanana tapna. Tamo saubikino wari se tapna ingna sanase. Yadabagine. Kai yadaba. Ningthi sana mapi ira chela aga. Julie na waram gadabado ayeng mangamdiye. Asukui base. Aikoi gi khalaga mahak wa kaya lotuna leirame. Mahaki baba chaugi machane hai dara huldo. Kare. Ningthi sana makha tarai mane. Aduga dara hul kanana hali haibasu makoina loina khange. Mara leibagi makoishu tamoda kari mata tauba ngamdabane. Sina maram oiraga Roger makoi ani gi marida yamna kaiba oirare. Julie bu mayumda ahal gaina phujaiba tawra male. Roger su mathwa yam nungaitana Julie hoida chatkibane. Adubu Julie gi phone number do chakhidre. Ada kamdorangwani khanbada ai matha yam sai. Jacob na hairei. Ai chaduge. Ai gi nauda makoina matuna ma sokpa phau yaroi. Ichandusu purakane. Ai shu lake tamo. Lao chaluse. Matai manau ani du mafi marol ga hongdagai Julie hoiromda gari du thaudorai. Yam laba guard mayam du suloinarai. Roger ki gari du Jacob na urai. Roger di gari manungduda mathwai nungaitana wakhal da kaya khanduna mangduna leirami. Jacob gari dagi kumtharaga manau gi manata changlai. Roger nakanda lepliba miduda thawayam nungaitana yenglui. Aduga tapna.
Tamo. Jacob na hairei. Nupa aduk thoktaba. Taubabudi aina nangi taunasingdo fajilaga thamlubaini. Lao. Adu hairaga Jacob chatpa hui. Mayam dusu gari du thaurakpa yaw makhongna tanarakpa yaw. Ningti sanana. Now, lao. Roger angakpa oire matay maga mayambaga animag lakpaduda masu gari dagi kumtharaga matay maga Julie hoigi yumda lai. Jacob na Karambano Rahul hoigi yumdi asine. Ningti sanana. Tamo asomgi sine. Jacob mayum du khangbadagi prap konthong da changkre. Sumang du da lepaga. Yum sida leiriba mi loina thoglao. Chawraba hauraba khonjel aduda mahai mayam du loina thoglai. Julie su tara du na thoglai. Jacob na makata na hairei. Ai ming Jacob noigi yeknaba Jacob. Maram di khangbiramani. Julie ki mabung na khumlai. Hoi khangjai. Yum sida lakpi babu. Kari maram gino. Jacob na hairei. Ai gi naune ming na Roger IPS officer. Songi janupi Julie ga khangnaba kuirabane. Angang anise nungsinabada apan bapigumsi. Gyam tana harau chawna lohongbisi. Masi haiba lakpane. Mabung na khumlai. Som kyam lingi haiba kyam phawi haiba akoi loina khangjai. Som ga lamba pabinaba mi leite. Adubu aikoi bu thakne mi haiduna hantana dikhalakano. Jacob kari madana chungdana sat khumlai. Noibu thakhantai khalladi laktrasu yarena. Madu khandabagi natro laise. Ai wani ra ngangde. Adubu nupa mayum oidoribanina amuka haige. Nacha nupi siga inausiga gyantana chawna lohongse haibra. Natraga intoke haibra. Mabung duna khumlai. Noi fana sanga chawgera paisa paigera. Mihat pagi imungda ichan thazaroi. Jacob usitana haifen noklaga. Ha. Nayamba Rahulna thaina leisabi taruk mu hatkibado. Nupi macha traunga muk ijat mahankibado. Adudi khanghaudro. Michang kaiduro. Mabung duna khumlai. Oidaba nganglaga achumba sabana karimata kanaroi. Proof laita bawani madu. Jacob nupadugi manakta nakna changsillaga. Adudi nayamba hatpagi proof tikadai. Julie da yenglai. Ichan. Nang aikhoigi yungi mau oiba pamlabadi haujima aigi tung induna lao. Court ta chatlaga haujima hongbige. Julie Roger da yengla agatapna. Dada, ai bu warobino. Aigi lambi thadokpiyo. Ima, nachabu warobino ko. Mama na machabu manam nambi. Nupina, mapamda si haide. Chatlo imagi bema. Ima na yaba pirabani. Napuroi baga awana yaudana paluro. Machabu manam nambi. Mabung na sauro duna hairei. Imung shiga nangga ngasidagi mari tatnarabani. Aikoi shibada nang sulakano. Nang shibada su aikoi laoi. Jacob na makata na hairei. Hai, ai ama leina wado breakfast. Aigi koktagi mahiksinane. Haigala adi nangsu nayamba Rahulgi manakta yauni. Nachandabu adugumba bordu kanana piyo haige. Tikatana laurai. Julie gi mabungdu sounding lasu tumina laikre. Jacob na makata rai. Psycho leiba ipau adugumba bordo kanamata da piraktrine. Nanggumba mabung leidu sarupudi punsi chupa mari tatnabana phaine. Now, nupi sigi khudangse pairaga poro. Roger mayambana haibadumak ilami Julie gi makhutu pairaga chingboi kaiboi porai. Lambi da lakna. Jacob phone du lokthuk kanadano khangde wari sanari. Mayamdu gari daga kadakai Jacob na wari sanabadu ngaiduna lei. Jacob na hairei. Pani, aikoi haujimak lakjarage. Chatse. Mana chatlu haibadudani mayamna inaribadu. Khara chatlaga gari du paring khami. Jacob na. Roger, lao. Ningti, masu pusinbiro. Hoi tamo, Julie, lao. Jacob na mu hairei. Madugi mingdo yare. Haujik mingloina semdo adabane. Ningti sanana tapna amuk. Hoi tamo, inao, lao. Hoi je. Makoi mari yumduda changlai. Sumangduda nupa ama ngaiduna leirami. Lao, imung jangsi.
Nupaduga punna changminarai. Ka amada makoy fami. Nupaduna. Ibungo Jacob, makoy anisira. Mani sir. Pare pare. Nupaduna che chang khara puthurai. Se, sida noy ani sign tawro. Roger, Julie, ani magyengnay, aduga nokmi tawduna sign tawrami. Nupadu hogalakaga. Court marriage ne kaina line kanganu ko. Sina buhena luhongbadagi danger ne. Noy ani su sida sign tawro. Saki oinaba. Pani sir. Matay maga mayambagana saki oinaduna soy adu tawramlaga Jacob na makata na hirei. Sir, se. Thank you. Nupadu paisadu lauraga. Welcome. Makoy maridu nokmi thoglai. Roger na Wakhal da khalli. Aigidi dongchu yaudre, talchu yaudre. Ha, adum loshinkraba. Chahi manga hena nungsinarapagi mahay oira male. Jacob mangda taraga chatlibani tungdi onthoraktana hairei. Chawna hongdrasu adusu lohongba makal amane. Nungaitrido aisu khange. Hayengdagi honeymoon chakro friends da. Julie Roger ga yengnaraga noi. Jacob makha tarai. Aduga angang pokpadi noina hanba yareko. Simadi aikoina hange. Adu hairaga ningti sanagi makhutu pairaga khangching manakta chingsinki. Ningti sanana. Haima. Jacob na makha tarai. Kaidorage gari karo yum chalase. Ningti sana makut atopaduna laibagta thamlaga. Aigi psycho husband pereda ko. Jacob na romance hurase.